April 15 fawba total shutdown lauthokre. Tronglaubi thodokta pikliba angang ani yauna hatkiba amadi mihat adugi yaningdaba phongdoktuna miyamgi ihau lakpada CRPF na kapthorokpa nomaina panbadagi miyoi ahum su sikhiba amasung asok apan kaya yaukhiba thodok adugi matangda chatharakiba miyamgi khongjang amadi miyamgi demand lengakna tabidi haiduna pendaba phongdoktuna ngasidagi lakliba tang 15 fawba Manipur pumbada total shutdown lauthokle haina chanambam ongbi maipak tombina miyamgi mihut sinduna ngasi lauthokre JAC na anauba demand ani yauna Lengak taliba si tang 15 fawbagi manungda thabak oina onthoraktrabadi makha tana hena akanba khongjang changsilakani haina su phongdokhi Imphal ukrul lambida Kuki na ambush tawduna Tangkhul nupi ama yauna ahum hatkre miyoi kaya marumna sokle Imphal yauna mafam kaya da lairiba Tangkhul sing mayumda halakna ba khangankre Chief Minister Yumnam Khemsana Tangkhul amasung Kuki singi marakta ingtapa hanjil hananabagi Paujel piba khongchat ama chatluraba matung nong hek nganbaga Kuki khulai paiba kangbu amana Imphal ukrulambi National Highway 202 ambush toroktuna Tangkhul gi nupi ama yauna khunja ahum hatkre kaya amana sokle Thodok adu thokraba tungda Imphal yauna state asigi tongan ba mafam singda lairiba Tangkhul sing magi khulda hek ngamba makhai thuna yangna halakna ba Tangkhul singba singna khanghankre Kuki khulai paiba singi ambush ta laikhidraba Tangkhul gi miyoi ani adudi Ukhrul district ki Tasar village tagi SW Chinausang chahini fuga taruk apokpagi ming SW Rusumhau amasung district asimaki Kharashom village tagi Yaruingam Basum chahini funithoi apokpagi ming Thuimi Basum kawi laikhidraba SW Chinausang Naga regimenta thabak tawrami aduga hojikna retire tawraga laiba miyoi adubu nomaina panbadagi laikanaba ngamdana laikhidraba nupi adugi mamingdi hojik fawbagi oina khangdri mafam adudagi phangba pauna hai Chief Minister Yumnam Khemsana Ukrulda laklambada Imphal ukrul lambi asi security force na section na hayengdagi ngaklagani nakhoi chathok chasin tawbada karisu kiningai oiraroi hairambagi matung ina tongan ba car yauna gari kharada pareng sana thauraga Imphal dagi ukrulda halakpani ngasi nungthil pung aniga minute 35 rom tarakpada makoina litan lanthoklaga TM kasonggi marakta Kuki terrorist singna afaba makalgi khulai sing sijinaduna singthaktagi Tangkhul singna tonglakpa gari sing adu tamna Arep akham laitana nongmai kapsilakibani thodog aduda atai gari ayambagi body di nongmai maruna pankhi windshield glass sing kaikhi aduga gari anida tongba miyoi anina nongmai maruna pankhi pawasina makha tana hai ambush tawramliba mafam aduda khamba tawdana thuna yangna lanthorakhi makhoina ambush tawrakle haiba pawadu makhoigi naknaba miyoi singda telephone tawduna khangalakhi asokpaduna maram oiraga Naga regimenta personnel oiramba SW Chinausangdi car adumaktada sikhi aduga atopa Yaruingam Basumdi mahagi thawai kananabagi damak Ukhrul district hospital tamna pukhalakhi adubu hospital hek yaubaga mahakpu layengdiba doctor singna laikhidre haina lauthoraki thodog adudagi khajik nemtharuraba Tangkhul amasung Kuki singi hatna sunabagi thodog thingba ngamdaba phibamda leiraba yana leire masigi su mathakta Nagagi proof singnasu Kuki gi mathak laman khumbagi thabak chatharakatra haibagi akiba leire panba yabadi ngarang Chief Minister Yumnam Khemsana Ukhrul district ki Sina Kaithel Thawai Kuki village Sarkar phungchangduna mafam aduda leiramba Kuki amasung Tangkhul gi miyamda pukning phathana leinaba amasung ingtapa hanjilaknaba wafam kyamarum phongdoklamba leikhi adubu hojikti mahaki thawrang adu uttagi haibaga chap manarakle Tronglaubi mihat ki matangda lengaki firep yaba ngamloi miyamgi warepta chatkani apokpa mapa Haukiba April 8 ki ayuk angan bada Bisnupur district ki Moirang police station ki manungsana leiba Tronglaubi awang leikaida Kuki militant sing na bom kapsinduna tumduna leizaba angang ani leikhidaba amasung apokpi mamana tamthina sokan kiba thodogadu matangda JAC na ngarang lenga ka wari sanaduna yasinaba purakle haina phongdokraba matungda thodogadu da leikhidraba angang ani asigi apokpa mapa oina mangal ngambana phongdokhibada lenga ki firebasi yaba ngamloi miyamna lorokpa warep na chatkani haina phongdokre Tronglaubi awang lekai de leiba mahaki mayumda pangthokiba pawgi mifam amada mangal ngambana makhatana haikibada leikidraba mahaki masa ani adu miyamda sina thokrabani miyamna fai haiduna lorokpa warep singda mapung fana saruk yazage imung manungi maikaidagidi thodogasi senariba mihatpa singasi puthokpiu amasung makoi adu maralgi matung ina sibagi chairak pigadabani adubu mihat asigi matangda thijinana balengakna NIA da sinakre hariba si yaba ngamloi laibak thiba thodogasi thokiba ngasiga thana numit tara mangani fare NIA na thijingadoriba asi kayam kuina sangadoribano haiba ngamde maram aduna miyamna fai haina lorokpa warepta imung manungna lepkani hairi Panbaya abadi Kuki militant sing na bom kapsinduna pokai halakpagi thodog aduda
ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅꯥꯝ ꯑꯣꯡꯕꯤ ꯕꯤꯅꯤꯇꯥꯁꯨ ꯍꯛꯆꯥꯡꯒꯤ ꯃꯐꯝ 5ꯗ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯗꯨꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯀꯠꯅꯔꯤꯕꯅꯤ꯫ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯇꯥꯕꯤꯗ꯭ꯔꯦ꯫ ꯁꯦꯟꯁꯁ ꯇꯧꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯏꯝꯐꯥꯜꯒꯤ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯄꯩꯔꯒ ꯂꯩꯔꯝꯂꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯥꯎꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯁꯦꯟꯁꯁꯇ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯂꯝ ꯀꯌꯥ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁꯠ ꯑꯦꯟꯗ ꯐꯦꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟ (JFDꯒꯤ ꯇꯤꯝ ꯑꯃꯅ ꯏꯝꯐꯥꯜꯒꯤ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯌꯥꯝꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ JFDꯒꯤ ꯀꯟꯚꯦꯅꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯏꯝꯐꯥꯜ ꯍꯦꯗ ꯄꯣꯁꯠ ꯑꯣꯐꯤꯁꯀꯤ ꯒꯣꯗꯥꯎꯟꯗ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯒꯣꯗꯥꯎꯟ ꯑꯁꯤꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄꯗ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯂꯝ ꯀꯌꯥ ꯂꯩꯔꯦ ꯍꯥꯏꯕ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ JFDꯒꯤ ꯇꯤꯝ ꯑꯗꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯅꯤ꯫ ꯒꯣꯗꯥꯎꯟꯗ ꯂꯩꯔꯝꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯏꯝꯐꯥꯜ ꯏꯁꯠ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯥꯡꯊꯣꯛꯀꯗꯕ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ JFDꯒꯤ ꯀꯟꯚꯦꯅꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕꯅ ꯐꯣꯡꯗꯣꯔꯛꯄꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯟꯁꯁ ꯇꯧꯕꯒꯤ ꯃꯥꯡꯖꯕ ꯑꯃꯁꯨꯡ ꯇꯣꯡꯖꯕꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝ ꯋꯥꯈꯜ ꯇꯥꯍꯟꯅꯅꯕ JFDꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯀꯦꯝꯄꯦꯟ ꯄꯥꯡꯊꯣꯛꯂꯒ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯃꯥꯌꯣꯛꯅꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯂꯥꯟꯒꯤ ꯑꯆꯧꯕ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯃꯤꯌꯥꯝ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯕ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯅꯨꯡꯁꯤꯕꯤꯕ ꯉꯝꯗ꯭ꯔꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯛꯇ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯥꯎꯕ ꯇꯥꯟꯕ ꯉꯝꯂꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯍꯣꯠꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯍꯥꯟꯅ ꯈꯟꯗꯣꯛꯄ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯕ ꯑꯃꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯈꯣꯜꯂꯥꯎ ꯂꯥꯎꯔꯛꯄꯗꯒꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 1ꯗꯒꯤ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯝꯕ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯒꯤ ꯍꯧꯅꯕ ꯃꯇꯝ ꯂꯦꯞꯈꯤ꯫ ꯑꯗꯨꯕꯨ ꯑꯥꯒꯁꯠꯀꯤ ꯇꯥꯡ 13ꯗꯒꯤ ꯁꯦꯜꯐ ꯏꯅ꯭ꯌꯨꯃꯦꯔꯦꯁꯟ ꯍꯧꯅꯕ ꯂꯩꯉꯥꯛꯅ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯃꯨꯛꯂꯒ ꯂꯩꯔꯤꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯃꯤꯌꯥꯝꯅꯁꯨ ꯀꯔꯤ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯀꯗꯒꯦ ꯍꯥꯏꯕꯁꯤ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯑꯁꯤ ꯄꯨꯟꯅ ꯂꯥꯎꯃꯤꯟꯅꯁꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯦꯟꯁꯁꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯅꯠꯇꯦ, ꯁꯨꯞꯅꯇꯒꯤ ꯃꯤꯇꯣꯞꯁꯤꯡ ꯍꯥꯟꯅ ꯈꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯦꯟꯁꯁꯀꯤ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯏꯝꯐꯥꯜ ꯄꯣꯁꯠ ꯑꯣꯐꯤꯁꯀꯤ ꯒꯣꯗꯥꯎꯟꯗ ꯂꯩꯔꯝꯕ ꯑꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯁꯤ JFDꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅꯁꯨ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯗꯥꯏꯔꯦꯛꯇꯔ ꯄꯤꯇꯔ ꯁꯥꯂꯥꯝꯅ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯂꯣꯏꯁꯪ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯝꯂꯦ꯫ KCP ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯂꯤꯕ ꯃꯤꯍꯨꯠꯁꯤꯡꯅ ꯃꯁꯥꯅ ꯁꯥꯁꯟ ꯇꯧꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 13ꯗꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯔꯁꯤꯡꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯆꯍꯤ ꯑꯃꯔꯣꯝ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ CM ꯑꯣꯏꯗꯨꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 4ꯗꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯂꯥꯛꯈꯤꯕ ꯇꯥꯔꯕꯁꯨ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯏꯅꯗꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯄꯤꯇꯔ ꯁꯥꯂꯥꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯅꯛꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯁꯨ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯐꯝ ꯄꯥꯏꯔꯤꯕ ꯁꯒꯣꯜꯕꯟ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯒꯤ RK ꯉꯥꯟꯕ ꯑꯅꯤꯅ ꯂꯧꯇꯨꯅꯗꯨꯅ ꯂꯣꯏꯁꯪ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯁꯦꯟꯗꯥꯟꯐꯝ ꯑꯣꯟꯊꯣꯛꯄꯒꯤ ꯃꯃꯤ ꯃꯌꯦꯛ ꯂꯥꯅ ꯇꯥꯔꯦ ꯍꯥꯏꯅ KCP ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯂꯥꯏꯉꯝꯕ ꯃꯩꯇꯩꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯏꯅꯗꯤ ꯗꯥꯏꯔꯦꯛꯇꯔ ꯄꯤꯇꯔ ꯁꯥꯂꯥꯝ ꯑꯃꯁꯨꯡ RK ꯉꯥꯟꯕ ꯑꯅꯤꯅ ꯂꯧꯇꯨꯅꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯐꯤꯁꯔꯁꯤꯡꯗ ꯁꯦꯟꯐꯝꯁꯤꯡ ꯀꯥꯞꯊꯣꯛꯂꯕ ꯃꯇꯨꯡꯗ ꯄꯤꯇꯔ ꯁꯥꯂꯥꯝꯅ ꯆꯥꯗ 50ꯗꯒꯤꯅ 60 ꯐꯥꯎꯕꯒꯤ ꯁꯦꯟꯐꯝꯁꯤꯡ ꯈꯣꯝꯒꯠꯂꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯪꯂꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯐꯤꯁꯔꯁꯤꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯃꯁꯥꯒꯤ ꯃꯀꯣꯛꯇ ꯃꯁꯝ ꯑꯣꯏꯅ ꯊꯥꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯂꯨꯞꯇ ꯂꯥꯛꯄꯗꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯄꯔꯦꯁꯟ ꯑꯣꯟ ꯏꯔꯥꯗꯤꯀꯦꯁꯟ ꯑꯣꯐ ꯄꯕ꯭ꯂꯤꯛ ꯑꯦꯅꯤꯃꯤ KCP ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝꯒꯤ ꯐꯥꯏꯟꯗꯤꯡ ꯑꯗꯨ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯨ ꯈꯨꯠ ꯊꯥꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯕꯅꯤ꯫ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯔꯁꯤꯡꯅ MLA ꯑꯃꯁꯨꯡ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯍꯟꯊꯕ ꯊꯥꯛꯇ ꯈꯟꯕꯒꯤ ꯃꯑꯣꯡꯁꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ PR ꯂꯩꯉꯥꯛꯀꯤ ꯆꯩꯔꯛꯇ ꯃꯌꯦꯛ ꯂꯥꯅ ꯎꯕ ꯐꯪꯈ꯭ꯔꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯁꯦꯟꯕꯥ ꯆꯍꯤ 2026ꯀꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯄꯔꯦꯁꯟ ꯑꯣꯟ ꯏꯔꯥꯗꯤꯀꯦꯁꯟ ꯑꯣꯐ ꯄꯕ꯭ꯂꯤꯛ ꯑꯦꯅꯤꯃꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯄꯔꯦꯁꯟ ꯇꯤꯝꯅ ꯂꯧꯎ ꯁꯤꯡꯎ ꯂꯣꯏꯁꯪꯒꯤ ꯃꯇꯥꯡꯗ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯂꯧꯃꯤꯁꯤꯡꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯃꯁꯨꯡ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯣꯏꯁꯪ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁ꯭ꯀꯤꯜ ꯑꯣꯐꯤꯁꯔꯁꯤꯡ ꯑꯁꯤꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯇꯕ ꯃꯔꯝꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯀ꯭ꯔꯣꯔ ꯀꯌꯥꯅ ꯈꯨꯖꯤꯡ ꯑꯣꯏꯕ ꯁꯦꯟꯐꯝꯁꯨ ꯑꯃꯨꯛ ꯁꯦꯟꯇꯔꯗ ꯍꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯤꯕꯅ ꯅꯤꯡꯊꯤꯅ ꯊꯕꯛ ꯇꯧꯗꯅ ꯂꯩꯔꯤꯕ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤ ꯑꯣꯏꯔꯤꯕ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠ,
Account and Audit Vigilance Department IB SIB amadi State amasung Center ga mari leinaba loisangsinna Agriculture Department asi lawmi miyamgi khalaga kumna yengsinba matam oire loinana aran ahui tawba punamaksu logi chairak piba chumgani haire Anaba puraga lakpa ambulance ki driver RAF personnel na fukre Tronglawbi thokdoki mayokda Khurai Lamlonggi akoibada leiba Maira paibi singna ngarang numidang sathakiba Maira rally da security force ka muknaba thorakpadagi miyam laksinanaba hotnabada security force na tear gas cell kaya kapkhre khongjangloy kaya asoka pan yauna khre Tronglawbi thokdoki mayok All Manipur United Club Organization amuko Manipur Students Federation MSF Poirei Leimarol Maira paibi apunba Manipur All Manipur Women Volunteer Association Amobha Amadi Committee on Human Rights Kohorgi Mityeng Makhada Sangsiliba Khongjangi Saruk Ama Oina Ngarangi Rally Adu Satkibani Maira Rally Adu da Saruk Yakiba Masing Yamlaba Miyamna Long live Manipur Aikoi Ningtamna Hingadabani Go back Central Force Aikoi Gilebak Aikoi Ngakadabani Haibo Kholau Kaya Lauki Miyam Adu Khurai Lamlonggi Traffic Point da Security Force ki Masing Yamlaba Personnel Singna Thatuna Thamki Khurai Lamlong da Khongjangloy Singna Kholau Kaya Lauduna Leiringai Talak Aduda Police ki Maikaidagi Barricade ki Manungda Sangsilaktanaba Khangan Khibaga Loinana Karigumba Hensilaklabadi Lathi Charge Tawgani Haina Mangjongnana Khangan ki Maduda Khongjangloy amadi Security Force anigi marakta ngaihak muknaba thoki Miyamna rally adu makhatana chatnaba hotnarakpadagi Madubu laksinanaba Security Force ki Maikaidagi tear gas amadi mob bomb na singba kaya kapa horakhi adubu khongjangloy kaya asok apan yaunakhi thawdogaduda lamlong bazar dagi chungkham sovita chahi nifu taruk amasung Khurai Nandaibam Lekai dagi Arambam Jamuna chahi nifu mathoi tear gas cell na panbadagi soktuna Jenims Hospital da laikanakhi Khongjangloy singi Maikai dagi su Security Force tamna nungthomba amadi nauri maru kaya kaptuna khuthankhi Miyam adu mapung fana laksinanaba hotnabada Security Force ki Maikai dagi su awaba oikhi Numidang athengba phawba tear gas cell kaya kaptuna irang adubu laksinanaba hotnakhi Khongjangloy sing aduna su police ki gari lakpa Maikai gi lambida mai thaduna thatlaga thamki amaromda ngarangi thawdogaduda anaba puraga lakiba ambulance gari ama Khurai Yourkh Rapid Action Force RAF ki personnel singna gari adu khamhanduna driver amasung anabagi mateng pangnaba Yourkh miyoi ama fuki thawdogaduda ambulance gari gi driver adu khut amadi maigi sarukta sokpadagi Rajmedi City da pukatuna layengki Babina Hospital ge ambulance ta nungna thomjilakpadagi kaide yaningdaba phongdorakli Khabai soida leiba Babina Hospital ge ambulance ama ngarang numidang lamlong bazar da Khongjang sangsilamba singna nungna thomjilakpadagi akai atoi nangkhre adum oinamak ambulance manungda tonglakhiba doctor amadi driver di laibak fabadagi asoi angam thokhodre hairi Babina Hospital gi media coordinator na thadorakpa cherolamagi matung ina ngarang numidang pung 12 makhairom tabada hospital adugi ambulance aduna athu akai gi oina operation tawnabagi damak terada leiba doctor ama lawba chatkhi doctor adu lawruraga hospital tamna lakpagi lambida khongjang sangsilamba miyamna athingba pirakhi khudong thiraba tanja ama oina ambulance adu lamlong bazar yorokpada miyamna khamki miyam aduga wari sanabaga loinana athubada operation amagi damak doctor lawrubani haibo wafam phongdokhi matam aduda chatpa yani haibadagi gari adu thauba horakpada lambi mataidagi miyoi kharana nungna thomjilakpadagi gari adu akai atoi nangki hospital gi ambulance haibasi pung kunmari sumna anaba singi damak thabak tawbani arupa anaba sing amadi health care mathok taba sing amadi athu akai gi oina chathok chasin tawbada sijinabani adugumba miyam gi service tawriba ambulance amada chatharakhiba thawong adu condemn tawi hojik miyam gi irang lei haiba khangi adubu tangai fadana ambulance sing chathok chasin tawbada apanba thoan bidana basu appeal tawrakli Ima Kaithel da politics tawbagi thabak topiyu nongma panba numita Kaithel dukan hanglamlabadi masana daitya pujagadabani rani Hojik leiri balenga gasina Kaithel da politics tawbigano haukiba chahi lisingani kunithoi gi March thadagi hauna nongma panba numita Kaithel thonglonduna sit sengbagi thabak asi chathaduna lakpani adubu ngarang lenga ki order ni haiduna city police ki kangbuna nongma panba numita Kaithel amasung dukan thong hangbiu haina publicity chatkibadu akanba moongde yaningde lenga ki phireb handokadabani haiba khwairamba nupi Kaithel sinpham amasung saktam kanbalup ki secretary TH Rani na phongdokre ngasi khwairambal Kaithel da pangthokhiba pawgi mifam amada Rani na makha tana haikibada Tha khudingi nongma panba sida Kaithel leptuna Kaithel asibu lu nana thamnaba amasung Kaithel phamnibasing laina tina dagi ngakthoknaba sit sengbagi thabak asi pangthoktuna lakpani sit sengbagi thoram asi luaraba matungda laitin gi thoram pangthoklibani malemda amata ngairaba ima Kaithel asi khakta natana loijing loya da leiriba Kaithel singsu nongma panba numita thong lolibani
Nongma panba haibasi maitai singidi yamna maru oiba numit amani. Maram aduna kaithelda politics tawbiganu. Nongma panba numita kaithel amasung dukan sing thong lonbiyu. Karigumba wafam asigi mayokda kanagumba singna kaithel amasung dukan sing thong hanglamba tarbadi. Maduda tholakpa afafata daitya pumba masa masana pujagadabani haina section warol thamki. Amaromda lengakna nongma panba numita dukan amas kaithel thong hangnaba thokiba order adugi mayokda ngasi kaithel fambi ima singna lambida fata hauthi saithokduna yaningdaba utkre. India lengakna Manipur bu mase tana ba hotnabagum Manipur lengakna su khwarambal nupi kaithel phamliba ima ibel singi marakta mache tana thugaina ba hotnabiganu haina ima singi maikaidagi akanba wafam thamkhre. Haukiba chahi ahum lo masi nongma panba numit khudingi kaithel amasung dukan thong londuna khwarambal kaithel marida phamliba ima ibel singna sel khaina duna kaithel manung amasung masigi akoibada leiriba drain sing sengdokduna kaithel asibu lu nana thamnabagi pandamda chatharakpa thauram adu ngasi nongma panba numit asida mahoksagum sit sengbagi mahuta lengaki maikaidagi thokliba order adu yaningdaba utuna ima ibel singna fata hauthi sing adu lambi sorokta sekhaiduna khongjang changsin khibani lambi da fata hauthi sekhaiba aduna miyam chathok chasinda khudongchadaba kaya mayoknakhi Amarom da ima singna lambida fata hauthi sekhaiduna protest athakiba aduga mari leinana city police ki osina lusingba team ama laktuna lambida sakhairamba fata hauthi kaya adu sit sengdokhi